Online Manipur YouTube channel stuing bir bam ampum nang ko mukana taram noksari han badam namaru be pawam update thamjage maphodam Kuki khulsing the security portion operation sa thakre khunjama taleramdre ahang bayot ki box ama recover to Ywkhre ngasi nongalam da Imphal East district ki tumukhong da Kuki singna bom kapsil laktuna maitei khulngak pamioi ama aruba phibam da sokhan khrabagi tungda ngasi Imphal East district police ki SP meeting makhada commando team maphodam police 1/3 Ywkhre regiment amadi BSF yawna punba team amana ngasi pung trauma thoidagi numthin pung ani phawbada mapho Kuki village da operation chathakre hairiba search operation adu da Kuki village da mioi amata leiramba thengnakide amadi silent jang Kuki village da sawrakna mi leiramdaba yum nifuda thiba humbada chathabada pokhaiba yaba masak mahum sing hapada sijinnaba oigeni singnaba hangbu yot ki box ama phangba ngamle hairi aduga top update amadana Kuki KHUTLAIPAIBA sing state forcing the attack sathaba left 3 More ki CDO team amada Kuki KHUTLAIPAIBA sing na RPG bomb kapsil laktuna attack satharakre CDO personnel mari sokle ngarang more ward number 9 di Kuki khul ama oiriba nganglom beng degi Kuki KHUTLAIPAIBA sing na mathau sathariba more ki commando team sing the sniper bomb attack sathaduna CDO personnel sing asokapan yawhan khiba tawdok asigi makha tarakpa pung kharagi tungda ngarang ahing nunggai pung drama thoi makai rum tarakpa doi da more turel wang malaikai thong manakta leirbi airtel office building da hangni state force commando gi temporary post amada Kuki KHUTLAIPAIBA singna amambagi khudong saba lauraga amuk hanna RPG bomb kapsilaktuna landarakre hairi thawdok adu da post adu gi yum manungda leiriba CDO personnel mari asokapan nangkhre haina thajba paw amana hairi soklaba personnel sing adu di delengam Komsan M Priyo Kumar N Borjau M Sunin Koba mioi sing oiramba yai hairi soklaba CDO personnel mari adu MOREHDA leiba manga suba Assam Rifle KLP KMG Army Hospital da layeng chathakre hairi aduga yamna thajaba source amadagina ikigi ngarang kapna ba adu da Kuki National Army gi Cadre taru Sokre soklaba Cadre taru adugi manungda Kuki gi National Army gi Cadre ani Leikidre hairi akupa paw ngaire akupa paw phangbaga update tawjarake video sing bibagi damak tamay pugno po amaka na thagachari ano update ki damak online Manipur YouTube channel asibunung si video subscribe to biramu thank you